ꯃꯃꯥꯡꯉꯩꯗ ꯅꯨꯖꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯥꯇꯣꯟꯒ ꯂꯩꯃꯤꯟꯅꯩ꯫ ꯅꯨꯖꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯥꯔꯤꯛꯂꯩꯃ ꯅꯨꯖꯥꯒꯤ ꯃꯃꯥꯇꯣꯟꯅꯤ꯫ ꯅꯨꯖꯥ ꯊꯥꯔꯤꯛꯂꯩꯃꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒꯁꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯅꯣꯡꯃ ꯅꯨꯖꯥꯗꯨ ꯂꯧꯕꯨꯛꯂꯣꯝꯗ ꯃꯤꯒꯤ ꯂꯧ ꯂꯤꯡꯕ ꯆꯠꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯅꯦꯝ ꯃꯟꯗꯣꯟꯁꯤꯡ ꯑꯗꯨꯅ, "ꯅꯨꯖꯥ, ꯅꯪꯕꯨ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯃꯣꯃꯣꯟꯗ ꯅꯣꯛꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒ ꯆꯥꯔꯛꯀꯦ ꯍꯥꯏꯕ?" ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯏ꯫ ꯅꯨꯖꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ, "ꯏꯅꯦ, ꯉꯁꯤꯗꯤ ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯍꯔꯥꯎꯏꯉꯣ." "ꯑꯣ, ꯑꯗꯨꯕꯨ ꯍꯥꯏꯕ, ꯅꯪꯅ ꯍꯔꯥꯎꯔꯤꯗꯨꯒꯤ ꯃꯔꯝꯗꯣ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯛꯑꯣ, ꯑꯩꯈꯣꯏꯁꯨ ꯈꯔ ꯅꯣꯛꯀꯦ." "ꯑꯁ, ꯏꯅꯦ ꯁꯤꯃ," ꯃꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯥꯔꯦꯗ ꯀꯦꯇꯨꯀꯤ, ꯃꯤꯒꯤ ꯑꯉꯥꯡꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯃꯣꯏꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦ. ꯅꯨꯖꯥ, ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯄꯥꯝꯍꯩꯕꯒ ꯈꯪꯅꯔꯣꯗꯅ, ꯃꯥꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ, ꯅꯪꯒꯁꯨ ꯌꯥꯝꯅ ꯆꯥꯟꯅꯩ. ꯁꯛ ꯍꯥꯏꯔ ꯑꯃꯅ ꯇꯥꯗꯦ ꯑꯃꯅ ꯍꯦꯟꯗꯦ. ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯐꯖꯩ. ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯆꯍꯤꯗꯤ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯦꯀꯣ. ꯄꯥꯝꯍꯩꯕꯅꯁꯨ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯤꯅꯦ ꯍꯥꯏꯗꯅꯅꯦ ꯊꯥꯒꯠꯄꯒꯗꯤ ꯅꯠꯇꯦꯀꯣ. ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯟꯖꯕꯅꯤ." ꯅꯨꯖꯥ ꯄꯥꯝꯍꯩꯕ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯏꯅꯦ, ꯀꯥꯏꯗꯩꯅꯣꯗ, ꯗꯥ ꯄꯥꯝꯍꯩꯕꯒ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯆꯝ ꯆꯝꯅ ꯈꯟꯅꯩꯌꯦ. ꯑꯍꯦꯟꯕ ꯋꯥ ꯑꯝꯇ ꯈꯟꯅꯗꯦꯗ." "ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯃꯌꯥꯝ ꯅꯨꯃꯤꯠ ꯇꯥꯈꯤꯒꯗꯧꯔꯦ. ꯁꯠ ꯁꯠ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯁꯤ, ꯊꯦꯡꯈꯤꯅꯤꯀꯣ." "ꯍꯣꯏꯗ ꯍꯣꯏꯗ, ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯐꯅꯕ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯤ ꯌꯥꯆꯪꯂꯛꯂꯤ꯫ ꯃꯈꯣꯏ ꯄꯨꯝꯕ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯅꯦꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯃꯌꯨꯝꯗ ꯆꯪꯍꯧꯔꯤ꯫ ꯅꯨꯖꯥꯒꯤ ꯌꯨꯝꯗꯤ ꯃꯅꯨꯡ ꯈꯔ ꯆꯪꯂꯒ ꯂꯩꯕꯅꯤꯅ ꯃꯇꯣꯝꯇ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯖꯥ ꯀꯔꯤꯁꯨ ꯈꯟꯗ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯃ ꯅꯨꯖꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯖꯥ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯈꯣꯡꯗꯨ ꯒꯝ ꯒꯝ ꯈꯔ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ "ꯍꯩꯃ ꯍꯩꯃ, ꯀꯔꯤꯅꯣ ꯅꯨꯄꯤꯅꯕꯨ ꯑꯗꯨꯛ ꯀꯟꯅ ꯊꯨꯅ ꯆꯠꯂꯤꯗꯨꯕ? ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯅꯣ, ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯕꯨ ꯎꯗ꯭ꯔꯣ? ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯤꯅꯦ ꯅꯪꯕꯣ." "ꯅꯨꯖꯥ, ꯃꯁꯤ ꯍꯥꯏꯅ ꯇꯥꯁꯤꯟꯅꯗꯕꯤ ꯆꯠꯂꯤꯅꯦ. ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯨꯖꯥ? ꯅꯪꯒꯤꯁꯦ ꯅꯁꯛ ꯐꯖꯩꯅ ꯄꯣꯡꯉꯤꯔꯣ? ꯍꯦꯔꯥ, ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯅꯨꯗ, ꯅꯨꯄꯤꯅꯕꯣ. ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯀꯣ, ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯅꯤꯀꯣ." ꯅꯨꯖꯥ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯈꯨꯝꯗꯕꯤꯗ ꯁꯨꯝ ꯆꯠꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯥꯕꯨ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨꯗ ꯅꯨꯖꯥ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯀꯔꯤꯅꯣ ꯈꯝꯕ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯁ꯭ꯋꯥꯏꯗ ꯀꯔꯦꯝ ꯀꯊꯥꯏꯅꯔꯒ ꯂꯩꯔꯤꯁꯤꯕꯨ? ꯅꯌꯨꯝꯗ ꯂꯩꯔꯨꯆꯣ, ꯌꯨꯝꯗ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯍꯥ? ꯏꯃꯥꯏ, ꯈꯣꯟꯗꯥ ꯑꯁꯤꯗꯤ ꯀꯩꯅꯣꯍꯦ? ꯑꯗꯣ ꯅꯨꯖꯥ, ꯑꯩꯈꯣꯏ ꯑꯍꯜ ꯊꯥꯔꯛꯑꯒꯦ ꯌꯥꯔꯕꯣ?" ꯅꯨꯖꯥ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯈꯝꯕꯁꯨ ꯃꯃꯥꯟꯅꯕ ꯑꯍꯨꯝꯒ ꯏꯟꯅꯔꯛꯏ꯫ ꯂꯥꯞꯇꯛꯅ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯍꯣꯏꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯈꯝꯕ ꯈꯧꯗꯦꯝꯂꯒ, "ꯑꯁ, ꯑꯁꯤꯒꯤ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕ ꯁꯝ ꯁꯥꯡꯕꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ. ꯅꯠꯇꯦ, ꯃꯁꯛꯁꯤ ꯊꯤꯕꯁꯨ ꯅꯠꯇꯦ. ꯃꯥꯅ ꯁꯝꯅ ꯈꯥꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯃꯥꯏꯁꯤ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕ ꯁꯥꯔꯤꯖꯥꯠꯂꯣ?" ꯃꯇꯣꯝꯗ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯍꯥꯏꯖꯩ, ꯁꯣꯔꯤ. ꯀꯩꯅꯣ, ꯈꯝꯕꯗꯤ ꯑꯩꯅꯤ. ꯃꯥꯅ ꯄꯥꯝꯍꯩꯕꯅꯤ. ꯃꯥꯅ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏꯗ." ꯅꯨꯖꯥ ꯈꯝꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯄꯥꯝꯍꯩꯕꯕꯨ ꯀꯧꯔꯛꯏ꯫ "ꯗꯥ ꯄꯥꯝꯍꯩꯕ, ꯌꯨꯝꯗ ꯍꯜꯂꯗꯣꯏꯔꯣ? ꯑꯩꯒ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤꯔꯥ?" ꯄꯥꯝꯍꯩꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯍꯣꯏ, ꯂꯥꯛꯑꯣ." ꯅꯨꯖꯥ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯟ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯒ, "ꯁꯟꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ, ꯐꯁꯨ ꯌꯥꯝꯅ ꯐꯖꯩ." "ꯑꯗꯣ ꯅꯪꯕꯨ ꯂꯧꯕꯨꯛꯇ ꯆꯠꯂꯨꯏꯔꯣ?" "ꯆꯠꯂꯨꯏꯅꯦ." ꯁꯣꯝꯗ ꯈꯝꯕꯗꯣ ꯃꯇꯣꯝꯇ ꯅꯨꯖꯥꯅ ꯄꯥꯝꯍꯩꯕꯒ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯈꯤꯕ ꯑꯗꯨ ꯎꯔꯒ ꯁꯥꯎꯔꯤ꯫ ꯅꯨꯖꯥꯗꯤ ꯄꯥꯝꯍꯩꯕ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯑꯗꯣ ꯗꯥ ꯄꯥꯝꯍꯩꯕ, ꯂꯧ ꯂꯤꯡꯕ ꯍꯧꯅꯔꯕꯅꯤꯅ ꯁꯟꯁꯤꯡꯁꯦ ꯊꯥꯗꯣꯛꯄ ꯌꯥꯅꯔꯔꯣꯏꯀꯣ? ꯁꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯅꯤ?" "ꯌꯥꯔꯔꯣꯏ, ꯁꯟꯕꯨꯗꯤ ꯊꯥꯗꯣꯛꯄ. ꯁꯖꯤꯛꯀꯤꯕꯨꯗꯤ ꯌꯥꯝ ꯂꯩꯗ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯖꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯅꯣꯛꯐꯦꯠ ꯇꯧꯔꯒ꯫ ꯅꯨꯖꯥꯅ ꯌꯦꯡꯂꯛꯄꯗ ꯄꯥꯝꯍꯩꯕ ꯌꯦꯡꯗꯕ ꯁꯥꯔꯒ ꯑꯣꯟꯊꯣꯛꯈꯤ꯫ ꯅꯨꯖꯥꯁꯨ ꯄꯥꯝꯍꯩꯕꯗ ꯃꯨꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ꯫ "ꯌꯨꯝ ꯌꯧꯔꯦ, ꯂꯩꯍꯧꯔꯒꯦꯀꯣ ꯗꯥ ꯄꯥꯝꯍꯩꯕ." "ꯆꯪꯍꯧꯔꯣꯀꯣ, ꯑꯩꯁꯨ ꯆꯠꯂꯒꯦ." ꯅꯨꯖꯥ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯕ ꯑꯗꯨ ꯄꯥꯝꯍꯩꯕꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫
Tharik Laima machanupi lakpado ubada harauna. Icha haledana. Ima di nungsa thiruri. Numita silakpa asida. Ima na ne chaka thongba ngasai na loirabani. Ngasidi ne wa amasu haigadabale. Ima isa ne chak chana jana wari sarasi ko. Adude ima ai pukhiromda chalaga khongkhuse amta chamthokluge loi mole. Hoi. Tharik Laimana machanupi da yenglaga. Aigi icha se laisabi pharabanina. Mina haibala edo. Icha se chahi matang asiga kena nungaina leijagadabasida. Migi labukta kumduna laulingba yawi. Imung asina laita lairaba oibanina. Ichagi maning thonghanbasu ngamdre. Asi hairaga phizina tarakliba pi adubu taithoi. Numidang chak chaminabada Tharik Laimana haire. Yengoi imagi nuja. Ima ngasidi wa ama haige ko. Nang yadabasu tawgun. Hojik nang chahi angang sunatre. Khul asida nangbu pamjaba nungsiba misak amagi mamana ne. Nangbu pami mama wizaragi hairi ne. Ima aidi imagi nakta sum lairageda. Ado kanagi imungno aina khangba mira. Tharik momo noklaga. Ichana yamna munna khangba mini ne. Atai kana sunate se pamhaibagi mamana ni ne. Nuja pamhaiba palakpa duda momo nokna. Ima asengira. Hoine asengbani ne nangbo. Ado nangbu kari khalige. Nuja su pamhaibabu nungshibani na yaninglamme. Tharik Laimasu machana yaningbagi mataw aduda noklaga. Ichana su yaninglabani na ne. Imana hayeng yare haikrage ko. Nuja ikairaduna chak chadabida magi kada changlai. Tharik momo noktuna lehauri. Matam kharagi matungda pamhaibaga nujaga su luhonglame. Makhoi anina luhongkhiba aduda khamba yamna saurame. Pamhaibagi mapadu makhoina luhongba chahi phajingaida laikhiramde. Makhoigi leijaramba san mayam adusu loina yonthokhirame. Imungi leita lairana henna yamsilakpana pamhaiba upai leimandabadagi langphaida ekaigi ahalsinga punduna chatkirame. Yum aduda nuja amadi pamhaibagi mama khaktamak lehaurame. Ima hojik kamai tawni chengsu leitre. Hojikti numidang oirine. Hayengbudi aina chattuna walurage. Ado numidang se kari chaba yaba leibra haibado yeng. Hingnanaba khara chaba tabani. Khangdreda asumna tawramba imung nate. Nujado nungaitana chakhumlomda lai. Chaba yaba kari su leiramde pan kharati lei. Nuja pan adu chakhu macha adu chamthoklaga hapcheli. Ising khara haijenduna phutli. Asumna numit nini humni mukti leiram. Pamhaibasu langphai chatkiba adu sunghan halaklamde. Maga chatminakhiba ahalsing adudi halaklame. Nujaga mamaga na hanglubada ahalsing aduna pamhaibadi nongmanini leiraga halakhigani haina hairame. Adubu nongmanini leirabasu adumak halaklamde. Marak asida nujasu masawai sanglamde. Pamhaibagi mama sanado machana yum halaktabagi mathwayamna wazarame. Makhoigi khudong chaba lauraga khamba makhoida laklame. Ine pamhaibadubu kari tawba yaure haibano. Hojik phawba halakte hainarisibo. Makhoi chatminakibasingdi loina hanaragle. Ado ine nujana leiriba phibamsiga ine su ahal oisilak. Aisu nakhoigi na teng pangi. Pamhaibado aisu thige. Asi hairaga imunglomda yenglai. Nujadi khamba lakpa aduda imungda tumina leibani. Sanana khambada yenglaga. Hoi. Ibungo hoinane khara mateng pang. Kari tawba yaurabano mawa mapaw takhidaba koire. Aigi ichado kari tawba yaukraba jano khangde. Asi hairaga pamhaibagi mamado kappi. Ine ado ai ising khajikta thakeba. Hai bema nuja nang ta khambagi ne ising khajikta puthorao. Aina haina tanaga leibani. Asibu khaidau laino khangde. Da pamhaiba nang halo. Ima ichana nangbu halakpa uhana ngairi. Nuja su pamhaibabu ningsingduna kappi. Mapalomda ising puduna khambada pi. Khamba nofet tawraga isingdo lauraga thai. Ngaihak leiramaga khambadu chatki. Sanana bema ima sing asidi ne isa se kainoma itaw tawini. Koksu yamna ngawi. Ima imungda amukta changi. Khutse amukta samuse. Nuja mamabu makhut samduna imungda changlai. Lamyaida sana gyan mangduna laimaida turai. Nuja pakhatna mamabu kaujai. Ima, kaidawrage? Se, mitpango ima.
Ima, mit pango. Asi hairaga kablai. Kaino ima na tawrisibo. Nachabu kanaga leho haibano ima. Yumsida ai tomta kamai leidoino ima. Hogolo se ima. Ai kaido haibano ima. Nujana kappa aduda yum thangnana leiriba mising adu loina laklami. Sanagi thawa yaudraba hakchang adubu mayam changduna poloirami. Nuja yum aduda matomta leiba nungaitraduna mapamlomda halaktuna leirami. Matam kharagi matungda nuja machanupi ama phangjarami. Nongma nujado mama tharik leimada kariso hairamdabida pamhaiba thiba lona laklami. Apikpa macha adubu puduna umang adu yaushilakpada mahakki tungda miyoi khara lona inarai. Nujaso khanglami khara asongba jagada tumina lumduna lei. Tungda inarakliba miyoi sing aduna nujabu koithi thi. Nujana leiriba mafam aduda nupa kharado wari sanai. Karom jakre. Nuja nangse nungdi nushibani he. Ado khamba aigi oyu tamlamdrabanina ngasidi aina nangbu phaba tare. Aigi oidrabanina ngasidi nangbu aina hatpa taba. Noibu tumin leirnune. Chalo me thiyo kai legene thiyo. Angang pukhibani. Angang kapagi makhol tabri nguni noibo. Thire leitre kadam jakhrabano khangde. Nate mabu kadau chalino. Sida matom chalisibu kida jalo. Hey tumin leirune. Mana sida chalise pamhaiba thiba chalini ne. Siku umangse hek lanthokpaga pamhaibana thabak suriba mafamdo yaugadoribani ne. Nuja lakliba nupa singdo khamba hoini haiba khangle. Pamhaibagi leifamsu khanglami. Harauna magi machanupida munna yenglaga thamoida tumina khanjai. Gasidi ima icha mafamado yongdaba chatke. Da pamhaiba nangaibu nusidraba kuire ukidaba chahi ama phare. Nuja mapi tap tarai. Nujagi khonjal khara thokpa kappa aduda nupa amana tarai. Asada leiba male. Nuja machindu mensinjai makhut aduna. Tanja aduda angang adusu kablai. Nuja pakhatna angang aduna kablibado kaptanaba themjai. Nupa sing adu nujana leiriba adomda changsilai. Nuja angang adubu laimaida ningthina thami aduga. Imagi thoibi. Imadi ngasina hakpu thadokuna chatlagani ye. Nahakna hayeng chawraba matamda napagi khungul lirauko. Mipata sing ase changsilakli. Imagi chitpham leitre. Asi hairaga kapi nuja angang aduda munna yengduna amuksu khalai. Siragasi chang ichasidadi kalamlaki. Karigi aina mafam asida ichabu thanamgani. Ichabu puduna mafam asi lanthokduna chatkragi. Angang adubu pamlaga chentorai. Khamba hoida yenglaga nakal amaromda chelai. Chenkre tanawo chenkre myam. Nujana sum chelakpada nupi ani khak thengnarami. Ahal ani aduda nujana hairami. Ibok aigi angangse ibok ani da sinajaramge. Mahakpu chawnanaba yokpiro. Nasudi mipata kharana aibu hadanaba tanarakle. Angang aduda nungsina amuktang yenglamlaga. Imagi thoibi. Ima chatlage ko. Asi hairamlaga chenki. Ahal ani ado angang adubu yenglaga nokhet tawrai. Khamba hoidu ahal ani aduda haifetang yenglamlaga chenki. Makhoi mayam chatkrabada ichik-chiklaba matam aduda angang adubu yengduna ahal ani adu lairembi masak phajakhrabi ama onthorakle. Angang ase onthokna nungsikreda. Yeng aikhoi ani da yengduna momonoklibase. Nungsine ado angang sigi mama se mipata sing aduna soina hatpiramlani. Aikhoina su karisu tawba nanghodre. Mahaktine aina ngasaina kanbikhrabani. Nupa macha sing aduna mahakpu thiba phanglaroi. Kamdauna aidi wakhaloi hodre ita nupidu hek upa mikupta khangba ngamle hak. Mahak ase umang ase hek lanthoklaga leiba khula sidane mahaki nupa thiba lakpani. Mahaki nupa do yamna wana leireni da. Hoine ita aina mit usinduna yengba matamdasu uri. Haima kayada phatriba taibang miyoibana. Mahaka thabak suminaba ahalsingna nupa asibu minai oina yonthokpiramine he. Maram asinane mayumda chatninglabasu chatpa ngamdana leiri. Mahaki mama su leikidre. Mahaki nupi asidi aina kanbiri. Angang ase soidana magi khungul lirakhigani. Ita angang ase makhoi laktriba phawbadi aikhoi anina chawnanaba yoklasi. Ita maduna pharani. Angang asisu achamba angang mande. Aikhoi su umang asidagi hendoktuna chatpasu yade.
ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯁꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯌꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯟꯇ꯭ꯔꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯁꯣꯝꯗ ꯄꯥꯝꯍꯩꯕ ꯃꯤꯒꯤ ꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯗꯕ ꯃꯈꯩ ꯊꯕꯛ ꯁꯨꯔꯤ꯫ ꯅꯨꯖꯥ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯄꯥꯝꯍꯩꯕꯕꯨ ꯍꯪꯖꯩ꯫ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯉꯤ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯅꯨꯖꯥ ꯀꯞꯂꯒ, "ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ? ꯑꯩꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯍꯪꯂꯕꯁꯨ ꯈꯪꯉꯤ ꯀꯧꯕ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯏꯃꯥꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯤꯐꯠꯇ ꯈꯔꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯇꯥꯟꯅꯔꯛꯄꯗ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯑꯍꯜ ꯑꯅꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯂꯦ꯫ ꯅꯍꯥꯛꯀꯤ ꯂꯩꯐꯝꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ?" ꯅꯨꯖꯥꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥ? ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯅꯨꯖꯥ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ, "ꯏꯃꯥ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯑꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯀꯔꯝꯅ ꯃꯥꯕꯨ ꯊꯤꯔꯨꯒꯅꯤ?" ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯅꯨꯖꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯤ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, "ꯕꯦꯝꯃ, ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯒꯅꯨ, ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯁꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯕꯣꯛꯁꯨ ꯌꯥꯎꯅ ꯊꯤꯕꯤꯒꯦ꯫ ꯁꯤ ꯀꯞꯀꯅꯨ." ꯅꯨꯖꯥ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯨꯖꯥꯗ ꯇꯞꯅ ꯍꯪꯂꯛꯏ, "ꯅꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯌꯦꯡꯉꯨꯇꯨ, ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯩ ꯈꯛꯇꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯗꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩ꯫ ꯃꯍꯥꯛ ꯃꯤꯑꯣꯏ ꯈꯔꯒ ꯊꯕꯛ ꯁꯨꯕ ꯂꯥꯛꯈꯤꯕꯅꯤ." ꯅꯨꯖꯥ ꯆꯤꯡꯅꯅ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯥꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯄꯥꯝꯍꯩꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯖꯥ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯀꯞꯂꯝꯃꯤ, ꯍꯔꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯖꯥꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯄꯥꯝꯍꯩꯕꯗ꯫ ꯄꯥꯝꯍꯩꯕ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕꯗ ꯀꯞꯂꯝꯃꯤ꯫ ꯄꯣꯛꯄꯗꯒꯤ ꯃꯁꯛ ꯎꯗ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯎꯃꯪꯗ ꯑꯍꯜ ꯑꯅꯤꯗ ꯁꯤꯟꯅꯔꯝꯂꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯏꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯍꯥꯛꯀꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯣꯏꯍꯟꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯩꯁꯥꯗꯤ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ, ꯊꯕꯛ ꯁꯨꯕꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯃꯍꯥꯛ ꯑꯁꯦ ꯊꯝꯂꯝꯂꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯟꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯁꯥꯎꯔꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯁꯨꯍꯟꯕꯤꯕꯅꯤ꯫ ꯐꯔꯦ, ꯅꯈꯣꯏ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯂꯩꯖꯔꯨꯔꯣ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯩꯁꯨ꯫ ꯁꯦ, ꯄꯩꯁꯥꯁꯦ ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯅꯔꯜꯅꯤ, ꯄꯨꯈ꯭ꯔꯣ." ꯅꯨꯖꯥ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯎꯃꯪ ꯑꯗꯨ ꯌꯧꯕꯒ ꯅꯨꯖꯥꯅ ꯑꯍꯜ ꯑꯅꯤ ꯑꯗꯨꯕꯨ ꯊꯤꯖꯩ꯫ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯖꯥꯒꯤ ꯃꯃꯥ ꯊꯥꯔꯤꯛꯂꯩ ꯃꯗꯨ ꯃꯆꯥꯁꯤꯡ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ꯫ "ꯏꯃꯥ, ꯏꯃꯥ, ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥ?" ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯃꯥ ꯁꯤꯗ ꯂꯩꯌꯦ." "ꯏꯃꯥ ꯑꯅꯤꯃꯛ, ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ ꯍꯥꯏꯕꯤꯌꯨ꯫ ꯌꯦꯡꯉꯨ, ꯑꯩꯗꯤ ꯎꯃꯪꯁꯤꯗ ꯏꯇꯣꯝꯇ ꯀꯅꯥꯒꯁꯨ ꯇꯤꯟꯅꯗꯅ ꯂꯩ꯫ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯗꯤ ꯃꯤ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯈꯣꯏꯕꯨ ꯎꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯍꯦꯛ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯗꯦ꯫ ꯉꯁꯤꯗꯤ ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ? ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯂꯤꯟ, ꯎꯆꯤ, ꯎꯆꯦꯛꯁꯤꯡ ꯑꯁꯤꯅꯁꯨ ꯍꯥꯏ ꯑꯩꯒꯤ ꯏꯄꯥꯗꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯂꯩ ꯍꯥꯏꯅ." ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯌꯦꯡꯅꯩ꯫ ꯊꯣꯏꯍꯦꯟꯕꯤ ꯅꯨꯖꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯎꯃꯪꯗ ꯁꯨꯝ ꯂꯩꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯅꯤ꯫ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯀꯤ ꯃꯔꯣꯜꯁꯨ ꯊꯣꯏꯍꯦꯟꯕꯤꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯔꯒꯗꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅꯤ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨꯇꯨ ꯏꯃꯥ, ꯏꯃꯥ ꯑꯅꯤ, ꯑꯁꯤꯒꯤ ꯎꯃꯪ ꯑꯁꯦ, ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯅꯨꯄꯤ ꯏꯃꯥꯒꯨꯝꯂꯕꯤ ꯑꯃ ꯍꯦꯛ ꯂꯥꯛꯇꯨꯅꯁꯨ ꯀꯞꯄꯦ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯅꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯁꯨ ꯄꯜꯂꯤ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯎꯃꯪꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯁꯤꯈꯤꯕ ꯃꯥꯜꯂꯤ." ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯊꯣꯏꯍꯦꯟꯕꯤꯒꯤ ꯋꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯕꯤꯗ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯊꯣꯏꯍꯦꯟꯕꯤ, ꯌꯦꯡꯉꯨ, ꯅꯪ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯣ꯫ ꯏꯃꯥꯅꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯧꯔꯛꯀꯦ." ꯊꯣꯏꯍꯦꯟꯕꯤꯁꯨ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯦ ꯑꯉꯥꯡꯃꯛ ꯑꯣꯏꯔꯕꯁꯨ ꯒ꯭ꯌꯥꯟ ꯅꯤꯡꯊꯤꯅ ꯇꯥꯔꯕꯅꯤ꯫ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ ꯈꯟꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯟꯈꯤꯕ ꯋꯥꯈꯜꯗꯣ ꯉꯁꯤꯗꯤ ꯍꯪꯂꯛꯂꯦ, ꯃꯍꯥꯛꯀꯤ ꯃꯄꯥ꯫ ꯑꯗꯣ
ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯎꯅꯅꯕ ꯌꯣꯛꯆꯔꯛꯂꯕ ꯏꯆꯥ ꯑꯁꯤꯕꯨ ꯀꯔꯝꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯍꯟꯈꯤꯒꯅꯤ? ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯆꯠꯍꯟꯅꯤꯡꯗꯦ, ꯑꯩꯁꯨ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯁꯨ ꯐꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯆꯥꯅꯤ, ꯑꯩꯈꯣꯏꯅ ꯂꯥꯏꯔꯦꯝꯕꯤꯅꯤ, ꯀꯝꯗꯧꯅ ꯂꯩꯃꯤꯟꯅꯒꯅꯤ? ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥꯅ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯞꯇꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕꯁꯦ ꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯅꯤ, ꯑꯗꯨꯅ ꯑꯆꯝꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯤꯅ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯏꯃꯥ, ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯏ꯫ ꯑꯩꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯅꯠꯇꯕ꯭ꯔꯥ? ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯅꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ꯫ ꯊꯣꯏꯍꯦꯟꯕꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯃꯥꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯀꯞꯄ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯀꯧꯖꯒꯦ ꯈꯟꯗꯨꯅ ꯃꯃꯥ ꯂꯥꯛꯄ ꯌꯦꯡꯂꯤ꯫ ꯏꯃꯥ ꯑꯅꯤ, ꯌꯦꯡꯉꯣ, ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯂꯥꯛꯑꯅꯤꯌꯦ꯫ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯅꯪꯒꯤ ꯏꯃꯥ ꯑꯄꯣꯛꯄ, ꯏꯄꯥ ꯑꯄꯣꯛꯄꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯣꯀꯣ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯅꯥꯛꯁꯤꯗꯗꯤ ꯑꯃꯨꯛ ꯑꯃꯨꯛ ꯂꯥꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯀꯞꯇꯨꯅ, ꯏꯃꯥ, ꯑꯩ ꯅꯨꯡꯇꯤꯒꯤ ꯁꯤꯗ ꯂꯥꯛꯇꯣꯏꯅꯦ, ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯗꯣꯏꯅꯦ꯫ ꯑꯗꯣ ꯏꯃꯥ ꯑꯅꯤꯁꯨ ꯑꯥꯗ ꯂꯥꯛꯑꯣ꯫ ꯏꯃꯥꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯏꯃꯥ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕు ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯅꯤ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥꯗꯤ ꯅꯈꯣꯏ ꯑꯅꯤꯅꯤ, ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔꯗꯪ ꯂꯩꯔꯨꯒꯦ ꯏꯃꯥ꯫ ꯍꯦ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯨꯔꯨꯝꯂꯤꯕꯅꯣ? ꯁꯦ ꯍꯧꯒꯠꯂꯨ꯫ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕꯕꯨ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝꯅ ꯍꯥꯏꯕꯅꯣ? ꯌꯦꯡꯉꯨ, ꯅꯪꯒꯤ ꯏꯃꯥ ꯑꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯈꯤꯗꯣꯏꯅꯤ꯫ ꯅꯪꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯁꯥꯟꯅꯔꯔꯣ꯫ ꯏꯃꯥ꯫ ꯅꯨꯖꯥꯗꯣ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯏ꯫ ꯊꯣꯏꯍꯦꯟꯕꯤ ꯃꯃꯥꯅ ꯀꯞꯄ ꯇꯥꯔꯛꯄꯗ ꯍꯔꯥꯎꯅ, ꯏꯃꯥ ꯑꯅꯤ, ꯑꯩꯒꯤ ꯏꯃꯥ ꯂꯥꯛꯑꯦ, ꯃꯥꯅ ꯃꯆꯥ ꯑꯩꯕꯨ ꯀꯧꯗꯨꯅ ꯀꯞꯄꯦ, ꯑꯩ ꯆꯠꯂꯒꯦ ꯏꯃꯥ, ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯖꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯤꯠꯇꯨ ꯃꯄꯤ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯃꯥ, ꯅꯆꯥ ꯂꯥꯛꯏ ꯏꯃꯥ꯫ ꯅꯨꯖꯥ ꯎꯃꯪꯂꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ꯫ ꯀꯩꯅꯣ, ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯎꯃꯪ ꯑꯁꯣꯝꯗꯒꯤ ꯅꯠꯇ꯭ꯔꯥ? ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ꯫ ꯅꯨꯖꯥ ꯉꯛꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯊꯣꯏꯍꯦꯟꯕꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯨꯖꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯅꯨꯖꯥ ꯉꯛꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯃꯥ꯫ ꯅꯨꯖꯥ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯉꯛꯅ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯅꯥꯅꯁꯨ ꯏꯃꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯇ꯭ꯔꯤ, ꯃꯃꯥ ꯑꯣꯏꯔꯕꯁꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯇꯥꯗ꯭ꯔꯤꯌꯦ꯫ ꯏꯃꯥ, ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥ ꯊꯣꯏꯍꯦꯟꯕꯤꯅꯤ, ꯅꯆꯥꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕꯣ? ꯎꯃꯪ ꯑꯁꯤꯗ ꯏꯃꯥ ꯑꯅꯤꯅ ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯅꯨꯖꯥ ꯊꯣꯏꯍꯦꯟꯕꯤꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯜ ꯑꯅꯤ ꯑꯗꯨꯕꯨ꯫ ꯃꯆꯥ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯈꯪꯂꯕꯗ ꯍꯔꯥꯎꯅ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯃꯥꯅ ꯏꯆꯥꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯤ, ꯏꯃꯥ ꯅꯪꯕꯨ ꯎꯗꯕꯗ ꯌꯥꯝꯅ ꯋꯥꯔꯦ, ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ, ꯅꯄꯥꯅꯁꯨ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯑꯩꯁꯨ ꯑꯩꯒꯤ ꯏꯄꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ, ꯏꯃꯥ ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯅꯨꯖꯥ ꯃꯆꯥꯅꯨꯄꯤꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯎꯃꯪꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯕꯤꯗꯥꯏ ꯄꯤꯔꯤꯕ ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯤ꯫ ꯃꯌꯨꯝ ꯌꯧꯕꯒ ꯄꯥꯝꯍꯩꯕꯕꯨ ꯀꯧꯊꯣꯛꯏ꯫ ꯅꯨꯖꯥꯅ ꯍꯔꯥꯎꯅ ꯃꯆꯥꯕꯨ ꯄꯥꯝꯍꯩꯕꯗ ꯃꯈꯨꯠ ꯊꯤꯜꯂꯒ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯊꯣꯏꯕꯤꯗꯨꯅꯤ꯫ ꯄꯥꯝꯍꯩꯕ ꯉꯛꯄ ꯍꯔꯥꯎꯕ ꯄꯥꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯅꯨꯖꯥꯁꯨꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯔꯤꯛ ꯊꯣꯛꯂꯛꯇꯨꯅ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯅꯥꯅꯣꯅꯦ ꯑꯉꯥꯡ ꯑꯁꯤꯅ? ꯏꯃꯥ, ꯅꯁꯨ ꯅꯨꯄꯤꯗꯨꯅꯦ꯫ ꯊꯥꯔꯤꯛꯁꯨ ꯉꯛꯅ ꯃꯁꯨꯕꯨ ꯌꯦꯡꯗꯨꯅ, ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯤꯗꯣ꯫ ꯃꯈꯣꯏ ꯄꯨꯝꯕ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯏꯃꯨꯡꯅꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯍꯦꯟꯕꯤꯕꯨ ꯐꯪꯖꯕꯗ ꯏꯃꯨꯡ ꯑꯁꯤ ꯍꯔꯥꯎ ꯃꯤꯅꯣꯛꯇꯅ ꯊꯜꯂꯤ꯫ ꯁꯣꯝꯗ ꯎꯃꯪꯂꯣꯝꯗ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯊꯣꯏꯍꯦꯟꯕꯤ ꯂꯩꯇ꯭ꯔꯕꯗ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯎꯃꯪ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯄ ꯌꯥꯗ꯭ꯔꯗꯨꯅ ꯊꯣꯏꯍꯦꯟꯕꯤ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯅꯨꯡꯇꯤꯒꯤ ꯎꯃꯪ ꯑꯁꯣꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯑꯅꯤꯕꯨꯁꯨ ꯎꯅꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯎꯃꯪ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯑꯗꯨꯗꯤ ꯇꯧꯔꯝꯗ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄ ꯅꯠꯇꯅ ꯇꯣꯏꯅ ꯂꯥꯛꯂꯝꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯕꯒꯤ ꯃꯇꯝ ꯂꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯁꯣꯔꯥꯔꯦꯜꯗ ꯂꯩꯅꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯖꯕꯒꯤ ꯃꯇꯝ ꯐꯪꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯍꯦꯟꯕꯤ ꯎꯃꯪꯂꯣꯝꯗꯁꯨ ꯆꯠꯈꯤꯔꯝꯗꯦ꯫
ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏ ꯄꯨꯝꯕ ꯂꯩꯈꯤꯔꯝꯃꯤ꯫